ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯂꯟꯀꯩ ꯄꯨꯀꯩ ꯋꯥꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤꯡꯕ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯀꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯂꯩ꯫ ꯌꯨꯝ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯏ ꯈꯖꯤꯛ ꯆꯠꯊꯣꯛꯅ ꯂꯩꯕꯅ ꯌꯥꯝꯅ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯆꯥ ꯑꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒ ꯊꯪꯅꯕ ꯈꯨꯜ ꯑꯃꯗ ꯆꯠꯂꯒ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯄꯤꯖꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯃꯆꯥ ꯑꯍꯜ ꯑꯗꯨꯗꯤ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯡꯅ ꯑꯁꯤꯡꯕ ꯍꯥꯏꯅ ꯀꯧꯔꯤ꯫ ꯑꯅꯤꯁꯨꯕ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯤꯅꯤ, ꯃꯤꯡꯅ ꯏꯆꯟ ꯍꯥꯏꯅ ꯀꯧꯔꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗු ꯃꯥꯒꯤ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯥꯅ ꯆꯠꯊꯣꯛꯄꯗ ꯍꯦꯛ ꯍꯦꯛ ꯄꯨꯕ ꯈꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯤꯡꯕ ꯑꯃꯗꯤ ꯏꯆꯟꯁꯨ ꯃꯈꯨꯠ ꯁꯝꯅꯔꯒ ꯃꯃꯥꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯤ꯫ ꯃꯃꯥ ꯑꯗꯨ ꯑꯁꯨꯝꯅ ꯊꯣꯛꯂꯛꯑꯝꯕꯗꯒꯤ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯂꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯑꯁꯤꯡꯕ, ꯏꯆꯟ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯅ ꯊꯤꯔꯝꯕ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯣꯀꯣ, ꯑꯗꯨꯒ ꯄꯨꯟꯅ ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯞꯅ ꯆꯠꯂꯒ ꯁꯥꯟꯅꯔꯝꯒꯅꯨꯀꯣ ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ꯫ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯛꯀꯗꯣꯏꯅꯦ꯫ ꯑꯁꯤꯡꯕ, ꯅꯆꯟꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ꯫ ꯑꯁꯤꯡꯕ ꯑꯃꯗꯤ ꯏꯆꯟꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯇꯞꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯤꯡꯕ ꯑꯃꯗꯤ ꯏꯆꯟꯁꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯕꯨ ꯑꯁꯤꯡꯕꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯤꯡꯕ ꯏꯆꯟꯅ ꯐꯠ ꯌꯦꯡꯂꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯏꯆꯟ, ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯑꯂꯨꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯟꯕ ꯌꯥꯔꯝꯂꯅꯤꯌꯦ꯫ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯆꯥꯛꯇꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯦꯕ꯫ ꯄꯨꯡꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯑꯂꯨꯁꯤꯡꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯇꯥꯟꯊꯣꯛꯂꯨꯁꯤ꯫ ꯂꯥꯛꯑꯣ ꯏꯆꯟ꯫ ꯏꯆꯟ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗ ꯇꯞꯅ ꯌꯦꯡꯈꯠꯂꯛꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯤ, ꯇꯥꯆꯣ, ꯍꯣꯔꯦꯟ ꯏꯃꯥ ꯂꯥꯛꯑꯒ ꯍꯥꯟꯅ ꯍꯪꯈꯤꯁꯦ, ꯑꯗ ꯏꯃꯥꯅ ꯌꯥꯔꯗꯤꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯥꯟꯁꯦꯕ꯫ ꯏꯃꯥꯅ ꯍꯪꯂꯝꯗꯦ ꯍꯥꯏꯅ ꯆꯩꯅꯤꯌꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ꯫ ꯇꯜꯂꯦ ꯇꯥꯆꯧ ꯑꯗꯨꯅ꯫ ꯑꯁꯤꯡꯕꯅ, ꯍꯩ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯨꯏꯌꯦ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤꯕ ꯄꯨꯡꯁꯦ꯫ ꯏꯃꯥꯅꯅꯦ ꯀꯩꯝꯇ ꯍꯥꯏꯔꯣꯏꯕ, ꯑꯂꯨꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯦ꯫ ꯂꯥꯛꯑꯣꯕ ꯏꯆꯟ꯫ ꯑꯁꯨꯝꯅ ꯏꯆꯟꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯁꯤꯡꯕꯅ ꯅꯝꯗꯅ ꯏꯆꯟꯒ ꯇꯧꯔꯒ ꯑꯂꯨꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯊꯦꯡꯂꯕ ꯏꯪꯊꯝꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯤꯕ ꯃꯈꯣꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯃꯥ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯄꯨꯡꯁꯦ ꯌꯧꯔꯝꯂꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯆꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥ ꯑꯩ ꯉꯥꯏꯕꯗ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯆꯥꯛꯁꯨ ꯂꯥꯝꯂꯝꯂꯅꯤ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯃ ꯌꯥꯗꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯤ ꯏꯆꯦꯗꯨꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯣ, ꯑꯩꯒꯤ ꯅꯨꯄꯥ ꯂꯥꯛꯂꯅꯤ, ꯑꯗꯨꯒ ꯁꯦꯜꯁꯤꯡꯗꯣ ꯄꯨꯕꯤꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯀꯥꯟꯗ ꯂꯥꯛꯏꯗꯣ꯫ ꯑꯩꯁꯨ ꯃꯤꯅ ꯁꯦꯜꯗꯨ ꯄꯤꯒꯦ ꯍꯥꯏꯔꯤꯉꯩꯗ ꯂꯧꯁꯜꯍꯧꯔꯒꯦꯅ ꯍꯦꯛꯇ ꯉꯥꯏꯊꯣꯛꯎꯔꯦ꯫ ꯀꯨꯏꯗꯧ ꯃꯥꯟꯗꯦ ꯃꯆꯤꯟꯅꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯂꯥꯛꯑꯅꯤꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ? ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯛꯄ ꯑꯌꯨꯛ ꯅꯨꯡꯊꯤꯜꯐꯥꯎ ꯆꯠꯄ ꯀꯤꯕ ꯎꯃꯪꯁꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯩ ꯏꯇꯣꯝꯇ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯝꯇ ꯌꯥꯎꯗꯅ ꯆꯠꯇꯣꯔꯤꯕꯅꯦꯕ꯫ ꯑꯩꯁꯨ ꯍꯌꯦꯡ ꯂꯧꯔꯒꯦ ꯍꯥꯏꯔꯝꯕꯅ ꯐꯒꯗꯕꯅꯤ꯫ ꯄꯪꯉꯤꯗꯀꯣ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯉꯥꯡꯅ ꯂꯥꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯀꯩ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯑꯗꯨ ꯀꯩ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯌꯦꯡꯂꯒ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯗꯤ ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫
ꯑꯗꯨꯒ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯑꯁꯤꯡꯕꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯂꯤ. ꯏꯁ, ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯍꯦ ꯅꯨꯄꯤ, ꯅꯪꯒꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯑꯆꯥ ꯑꯊꯛꯇꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯎ. ꯑꯩ ꯉꯔꯥꯡꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ. ꯄꯨꯛꯁꯦ ꯂꯥꯝꯕꯗ ꯃꯅꯨꯡꯗ ꯂꯥꯟ ꯇꯧꯔꯦ. ꯅꯪꯅ ꯃꯗꯨ ꯄꯤꯔꯛꯂꯕ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ. ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯑꯗꯨ ꯀꯩ ꯑꯗꯨꯒꯤ ꯋꯥꯍꯩꯗ ꯃꯥꯒꯤ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯂꯣꯟꯅ ꯑꯅꯤ ꯂꯧꯍꯧꯔꯒ ꯀꯩ ꯑꯗꯨꯗ ꯈꯥꯎ ꯑꯗꯨ ꯂꯪꯁꯤꯜꯂꯦ. ꯀꯩ ꯑꯗꯨꯁꯨ ꯑꯁꯤꯡꯕꯒꯤ ꯃꯃꯥꯅ ꯂꯪꯂꯛꯂꯤꯕ ꯈꯥꯎ ꯑꯗꯨ ꯂꯧꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯀꯟꯅ ꯆꯥꯔꯤ. ꯀꯩ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯑꯗꯨ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ. ꯑꯗꯨꯕꯨ ꯀꯩ ꯑꯗꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯁꯤꯡꯕꯒꯤ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯂꯦ. ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯑꯗꯨ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ರೆ. ꯀꯩ ꯑꯗꯨꯗꯤ ꯑꯁꯤꯡꯕꯒꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯍꯦ ꯅꯨꯄꯤ, ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯑꯗꯨꯁꯨ ꯄꯤꯔꯛꯎ. ꯃꯗꯨꯗ ꯑꯁꯤꯡꯕꯒꯤ ꯃꯃꯥꯅ ꯌꯥꯔꯝꯗꯦ. ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ. ꯃꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯑꯗꯨ ꯀꯩ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯦꯡꯂꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯤꯡꯕ ꯑꯃꯗꯤ ꯏꯆꯟ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯈꯤꯕ ꯑꯂꯨꯁꯤꯡꯗꯣ ꯃꯩꯗ ꯂꯧꯔꯤ. ꯏꯆꯟ ꯑꯁꯤꯡꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯇꯥꯆꯣ, ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯀꯣ. ꯑꯁꯤꯡꯕ ꯏꯆꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯇꯞꯅ ꯅꯣꯝꯂꯛꯂꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯩ ꯑꯗꯨꯅ ꯑꯁꯤꯡꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯁꯤꯡꯕꯒꯤ ꯃꯃꯥ ꯁꯥꯔꯒ ꯀꯧꯔꯛꯂꯝꯃꯤ. ꯏꯃꯥ ꯂꯥꯛꯑꯦ, ꯏꯃꯥ ꯂꯥꯛꯑꯦ, ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ. ꯏꯆꯟ ꯀꯩ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯁꯤꯡꯕꯗ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯤꯡꯕꯗꯤ ꯇꯥꯔꯤꯕ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯕꯅꯤꯅ ꯏꯆꯟꯗ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯊꯣꯡ ꯍꯥꯡꯒꯨꯝꯁꯦ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ. ꯀꯩ ꯑꯗꯨ ꯊꯣꯡ ꯍꯥꯡꯂꯛꯇ꯭ꯔꯕꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯏꯃꯥ ꯂꯥꯛꯑꯦ, ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯣꯏꯕꯣ, ꯏꯃꯥ ꯏꯪꯕꯅ ꯌꯥꯗ꯭ꯔꯦꯅꯦ. ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯏꯆꯟ ꯍꯟꯗꯛꯁꯨ ꯑꯁꯤꯡꯕꯗ ꯃꯃꯥꯅꯤ ꯊꯣꯡ ꯍꯥꯡꯁꯤ ꯇꯥꯆꯧ ꯍꯥꯏꯅ ꯍꯥꯏꯔꯤ. ꯑꯗꯨꯕꯨ ꯑꯁꯤꯡꯕꯗꯤ ꯌꯥꯔꯝꯗꯦ. ꯑꯁꯤꯡꯕꯁꯨ ꯏꯆꯟꯅ ꯁꯨꯝ ꯍꯥꯏꯃꯟꯕꯗꯒꯤ ꯑꯁꯤꯡꯕꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯏꯃꯥ ꯑꯣꯏꯔꯕꯗꯤ ꯏꯃꯥꯒꯤ ꯈꯨꯠꯇꯣ ꯊꯣꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯁꯦ ꯑꯗꯨꯗ ꯑꯃꯨꯛꯇ ꯈꯨꯠꯇꯣ ꯊꯤꯟꯖꯤꯟꯕꯤꯔꯛꯎ. ꯀꯩ ꯑꯗꯨ ꯑꯁꯤꯡꯕꯒꯤ ꯋꯥꯍꯩꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯦꯡꯂꯤ. ꯀꯩ ꯑꯗꯨꯒꯤ ꯈꯨꯠꯇ ꯉꯁꯥꯏ ꯑꯁꯤꯡꯕꯒꯤ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯇꯩꯗꯨꯅ ꯂꯩꯔꯝꯂꯦ. ꯑꯗꯨꯗꯒꯤ ꯀꯩ ꯑꯗꯨꯅ ꯇꯩꯔꯤꯕ ꯈꯨꯠꯇ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯝꯃꯦ. ꯏꯆꯟꯗꯤ ꯀꯩ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯩꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯈ꯭ꯔꯦ. ꯑꯗꯨꯒ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯇꯧꯈ꯭ꯔꯦ. ꯑꯁꯤꯡꯕꯗꯤ ꯃꯃꯥ ꯅꯠꯇꯦ ꯈꯪꯕꯅ ꯏꯆꯟꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ. ꯑꯁꯤꯡꯕꯅ ꯏꯆꯟ ꯊꯣꯡ ꯍꯥꯡꯒꯅꯣ, ꯏꯃꯥꯅ ꯍꯦꯛ ꯍꯥꯏꯕꯒ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯆꯟꯅ ꯊꯣꯡꯗꯨ ꯍꯥꯡꯕꯅ ꯍꯥꯟꯈ꯭ꯔꯦ. ꯀꯩ ꯑꯗꯨ ꯏꯆꯟꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯒ ꯏꯃꯨꯡꯗ ꯐꯠ ಲಾꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯦ. ꯏꯆꯟ ꯀꯩ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯒ ꯇꯨꯁꯤꯜꯂꯦ. ꯑꯁꯤꯡꯕꯁꯨ ꯄꯥꯈꯠꯅ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯦ. ꯀꯩ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯍꯧꯅ ꯅꯣꯛꯂꯛꯂꯤ. ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯦ. ꯑꯁꯤꯡꯕ ꯑꯃꯗꯤ ꯏꯆꯟ ꯀꯩ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯈ꯭ꯔꯦ. ꯏꯆꯟꯗꯤ ꯃꯃꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯈ꯭ರೆ. ꯀꯩ ꯑꯗꯨꯅ ꯏꯆꯟꯅ ꯀꯞꯄ ꯇꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯥꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯥꯈ꯭ꯔꯦ. ꯑꯁꯤꯡꯕ ꯀꯩ ꯑꯗꯨꯒꯤ ꯋꯥꯍꯩꯗ ꯉꯛꯅ ꯌꯦꯡꯂꯛꯂꯤ. ꯏꯆꯟꯁꯨ ꯀꯞꯄ ꯂꯦꯞꯈ꯭ꯔꯒ ꯀꯩ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ. ꯑꯁꯤꯡꯕ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯀꯩ ꯍꯥꯏꯕ ꯏꯃꯥꯕꯣ? ꯑꯁꯤꯡꯕ ꯋꯥꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯩ ꯑꯗꯨꯗ ꯌꯦꯡꯂꯒ ꯇꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ. ꯏꯆꯟꯒ ꯑꯩꯒꯗꯤ ꯑꯉꯥꯡꯅꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯥꯎꯕ ꯌꯧꯈꯤꯔꯣꯏꯌꯦ. ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯂꯨ ꯑꯔꯧꯕꯁꯦ ꯑꯁꯤ ꯍꯥꯟꯅ ꯆꯥꯔꯒ ꯌꯦꯡꯕꯤꯌꯣ. ꯀꯩ ꯑꯗꯨ ꯑꯁꯤꯡꯕꯒꯤ ꯋꯥꯍꯩꯗ ꯀꯔꯤꯁꯨ ꯈꯟꯗ ꯐꯨꯡꯒꯥꯗ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ.
Aduga asingbana hairappa aduda alu oiraboi khanduna mai aduda mamai adu lupsinkhre. Somdana ichan amadi asingba kai aduna tawriba adugi tanja yenglaga mapanda chenthoraktuna sumangi matonda leiba usaw amada kakhatuna usa amada thonglaga leikhre. Kai adudi mahana adumna tawba aduda mamai mami khangdana mai chaklakle. Mahak maisa adu khangba ngamdraduna imung adugi manungda koichen chele. Asingba amadi ichandi usaw adugi mathakta tonglaga machin mensinduna nokli. Asum lairakpana kai adugi masada chaklamba maisingdu loina mutkhre. Maisingduna mutkrabada kai adudi sawbana mai haukhre. Mahak mapana yamna thuna tholaktuna asingba amadi ichanbu thirakli. Kai adu asingba amadi ichanbu yum adugi akoibada chatuna koithi thiri. Mahakna sum thirakpana asingba amadi ichan makhoi anina tongliba usaw adugi makhada laiba guwa adugi isingda asingba amadi ichangi mami tariba adu ukhre. Kai aduna machinda tapna asumna sole. Oh, aina ngasaidagi thirakli sida lairedana phai adu oidi. Wasi haraga kai adu handaksu kai su khanjiluba tawdana guwa aduda chongthakre. Kai aduna adumna tawba adudadi mahakna uriba adu asingba amadi ichan makhoi anigi mamini khangjarakle. Kai adu uzaw adugi mathakta yamna sauna yengkhalakle. Asingba amadi ichandi kai adugi matawda pukli paiba makhai nokli. Kai adu sauna asumna hairakli. Khangani dana nakhoi ani. Kai adu wasi haraga guwa adugi manungda koina yenglakli. Mahakna asumna yenglakpada thawri ama guwa adugi manungda yalaga lairibado urakle. Kai adu thawri adugi matengdagi mathakta kakhalake. Aduga uzaw adubu kanaba honarakle. Adubu kai aduna uzaw adubu fana kanaba honarabasu ngamlamde. Kai adu upai laitraduna asingba amadi ichanda yenglaga asumna hairakle. Nakhoi ani uzaw se kamaina kage? Maduda asingbana haire haidok loi. Kai aduna mo hairo nakhoi ani na hairakladi ai nakhoi ani bu charoye. Kai adugi waduda ichana thajaraduna makhoina karamna uzaw adu karakhibano haibado loina haidokre. Asingbadi ichana loina haidokhiba mataw aduda mahak tawphom khanglamdre. Adubu kai adudi hawna nonglakli aduga asumna hairakli. Hawjikti nakhoi ani kaida chendeba ha? Asumna kai adu uzaw adugi mathakta kaba hawrakle. Asingba kai adu yenglaga ngaiha wakhal khale. Aduga makhut ani lonaduna asumna hairakli. Hi taibangse mamapu nahakna aikhoibu kange khalabadi yamna kanba thawri ama thadabiro. Aduga karigumba kai asigi khutta taw hairabadi yamna sonba thawri ama thadabiro. Ichansu adumangai asingmana haibagum mahaksu makhut ani lonaduna haijari. Makhoi anina adumna hairakpa aduda khanghaudana makhoi anigi mangda thawri ama tarakli. Asingba amadi ichan madu ubada harauna thawri adubu yalaga atiya tamna paikhatkre. Somdana kai aduna asum karakpana uzaw adugi mathak yawrakli. Aduga mahaksu asingba amadi ichan makhoi anina makhut lonaduna haijabagum haijarami. Adudasu kai adugi mamangda khanghaudana thawri ama tarakli. Kai adu thawri adu chena paraga atiya tamna pairakle. Adubu kai aduna chena pairakliba thawri adu khanghaudana talakle. Kai adu thawri adu talakabada makhada taraktuna thawai thakirami. Adubu asingba amadi ichandi asum pairakpana layamsingi leibakta yawraktuna yamna nungaina layamsing adugi marakta laikhirami.